security na ngak selga NEET exam thakiba kuki mahire kontra kangpopi tamna purak lambida protester singa sauna muna kre tha si konma the pangto ki national testing agency na loga NEET UG re-examination 2026 ta mapangi center sin exam tharoba kangpopi de kuki mahire kontra ngasi security sin escort to Impal airport gi kangpopi tamna purak lambida liangmai naga village volunteer singa sauna muna kre security ki make gi protester singa du mogbom amasung tear gas cell kaptuna tangkai kre thong sigi mayok tanga si ayo angan bidagi kangla tumidi bangi khongdang saksin ba hokre paw simaka tan haribana security ngak selaga NEET exam tharba kuki mahire kontra Impal airport gi kangpopi tamna purpuni habi khana paw ama lebidagi ngarang ahing nungai dagi yamlaba liangmai naga sing yauna kangla tumbi bazar board na hing director na lekhi lena lambi da tayar mai thadana amasu uwa phajandana lambi timbe khong chathaki miyan khongdang sasalingai manung ahing nungai pung amarom tabada aduaida yamlaba security singa ngak selaga ki mahire Impal airport gi kangpopi tamna purpagi lambi da kangla tumbi mapada liangmai naga volunteer singa thengnabadagi akanwa ongdu lambi thingnabagi honaki protester singa aduna naga miyam taruk hakiba justice founding de lambi si phawduna ko gichna pubu yaroi haina security gi gari singa du thatuna thamki thodo aduna nakalani marakta chauna munaba thoki bena security gi makedagi tear gas amasung bom felching ka payawna nomai round camera bleng fiat toduna miyam adu tangkhai ki thodo kana amata sofan yaukide security force na escort toduna ko gi mai singa du namfu da puno honaki amasung protector ibasing na ka henba thong sathaki habagi mayakta kangla tombi bazar board apading se ayo ngam bangi khongdang sangsan ba hokre lambi si amphong kya da yang lo mian uwa phajanba tear mai thaba amasung nungna chingba pisanna gari sing chathoksin yandana thamki masigi mathakta lambi gi paring singda yamlo volunteer singna lam phan sing thajanjana phamjanjana asawong sing thingnabagi thabok chathaki bangi khongdang asina maram oiraga intervillage senba transport services pungle lekre adu hojik phau ena ban asigi manungda pando thadoksing amada thopagi ka paudi leitre amaronda ban asina maram oiraga kangphugi bazar board ki area da dukan sing thong lon kre hairi Cobra Commando kuki kulai paibasing mathakta satari operation peningai oide FNCC kuki militants na naga micham taruk tamchin hakro matung CRPF ki Cobra Commando amasung Assam Rifles na lailon ba phaid leiba KNFB UKNA amasung KRA gi mathakta sathaki operation adu peningai oide nimit ini humnai chumna sathaki operation adu gi apung phaba phal amata leite haina phut hit naga coordinating committee na thador procedure laman hairi cherulation makatan hairibana thajiri kurma thoida lailon ba phaid security force operation sathaki badu kuki terrorist na attack torkodagi security gi makedagi bom amasung nomaising laman khumlaba matung makhata na operation sathada lakibani operation da KNB UKNA amasung KRA gi kulai paiba kadar chamrom security force na kuselga thamki tanja adu naga misam traipan phaba amasung naga misam taruhat pata chenabasing adu phagana naba chathagi basobo kudong chaba amani adubu deputy chief minister nepsa gipte na khut jelapodagi operation adu na thaiduna puraga mara lebasing adu negotiation taro sena tawada tahanki deputy chief minister nepsa gipte na se UPF KNFP gi chairman amasung president Thangboy Gupens Alliance ST Sentin Thangi loinabini numit ada senior political leader amadi security makok thongosina phone call torkibagi report lei phone torkibasing adugi manungda Assam Rifles ki DG 57 Mountain Divisions lemakong gi GOC amasung chief minister Yumnang Kemchan su yauri security force na chathakiba operation adada masak tokbo phal amada purpang khite hena nunangai oribidi kuki narco terrorist kya security force na question dana thamla matungda operation makha tana chathakidaba sini masina maram oiraga kuki kulai paibasing adu nathok hakibani punamak asigi texapun kanana pugadarun haibasi hojik achoba wahang ama oirakle khwadagi hena hitoi sinturaba elite security forcing aina lamdam asida pusalakiba Cobra yauna chathakiba operation amada asiguma thong ama chatharakibasi yam laibak thibani masina maram oiraga operation adu mapan thongda unaba khatagi oina chatharaba achumba wayal phanganaba hona dabra haibagi achoba wahang ama oirakle naga misam taraipan phaba amasum misam taru hakiba adu chenaribasing lone yobungam dan leibasi laibak thibani thodosing adu chenaribasing gi masak maming amadi makoina leiriba pham khanglabasu masak thokwa action amadang asi phawwa lokotana leiri lomdamasida tangduleta ba hanjalana honabada khwaidagi maroiba security operations gi manungda ama oiriba lailon bafai gi operation hantokiba sinam miyamna thamlamba thaja puna mangale masigi poloi kaidonida phawo oiroi lomdamasigi miyamna sumba wail phanawi taklei security force na sumisa miyam gi matakta aki akang tholiba sing asida senariba sing asi matakta sabchab action lokotadabani Cobra unit amasung Assam Rifles na kuki narco terroristing thenabangam loidaba lergadi naga asina chinabiro sabchana thenazarge hai kolai paibasina Scotland mayada thado church leader hum hakibagi thodokta NIA na thijan bhokure haukiba me 13 da Kangpopi district manung chanba Scotland amasung Kojim ani gi loina bada Sujanpur da Baptist convention ama yaurba thado Baptist association gi lusing bahum kulai paibasina ambush sawdan hakiba thodo adugi matang da thijan bhokure hairi NIA gi cherol amana hairibana mamang thada thado church leader hum hakiba adugi investigation chathaba hore thado Baptist association gi kanguna madu Sujanpur da gi Kangpopi tamna gari ani da lakpui lamida kulai paibasina ambush sawdan makoi hum hakibani aduga mari amana sopana hankibani
NIA กี Past Information Report กีมาตุงอินะคุลายไปสิงอดุนะทาดู Baptist Association กีกังกุสิงอดุSusan Buddha Religious Congregations อามายาวรกหลักปดกดจิมอมาซุงกดแลนอันนี้กีมาลักตะไลบะ Joint Point ให้นักขังนาบพมอดุda ambush ตรคิบันี ambush อดุทาดู Church Leader อหุมอดุปดอดุสิคิบันีอดุอตบมารีอมันสอบปนังคิบันีอดุกีมาตังดามันpolice นะมีอดุมตda case register ตคิบันีด้วยนะ Union Home Minister นะ direction มาตุงอินะ case อดุ NIA da sinar pudagi amuk hana register ตรก re-investigation สตบหกคิบันี case อดุ NIA da sinar keba อดุกีมาตังda Home Minister มาเกดกีทงตุลิบนะคุลายไปสิงนะ ambush อดุda miyamกีปุนสิอมาซุงลันทุมมางวดนะตระmiyam da ki tuzung ma poleอดุสิกีมาตังda he na kup na thizin duna laktu na ba asida kana kana yaw ba ge ha ba du khangtok na ba hona ba mathau tai hai ri